JCLPS की मिहुत सिंह गवर्नमेंट का हयेंग वारी सानरगनी नागा ताबा लमपुम न मपुन सिलु हाइबा वाफम सेंटर न याबा ngamloi फोंदोखरे हाइना पाउगी लिखुनमना हाइरी नागा पीस एकॉर्ड की मतंग नागालैंड की चीफ मिनिस्टर न हाइबा वाफम अरानबनी हाइना गायखंगम न फोंदोखरे अमसुंग रॉबिन हुड की अरोइबा मिकुप फाउबा मतेंग पांगलंबा सिंह इमुंग मनुंगना सखंगबा पांग मयाम खुरमजरी अदोम यंगबिरसे इंपैक्ट न्यूज़ नी प्राइम टाइम मणिपुरी न्यूज़ बुलेटिन दाई खाइदम जेंटसिन हजे पुंगजा से फाउबा की मरिबा पाउसिंग मयाम द पिजरी JCLPS का मणिपुर गवर्नमेंट का हयेंग गी नुंगथिल पुंग अहुम ताब मतमदा वारी सानरगनी हाइरी वाफम असि ngasi सगोलबन की मफम अमदा पाउमी सिंह JCLPS की कन्वेनर इन चार्ज खोमद्राम रतन गा उनब अमदा फोंदोखिबनी महाकना मखा तारदुना वारी सानगदोरिबा असि JCLPS ना मियाम की मिफम अमगी मतुंग इन्ना लौखिबा वारेप अहुम हाइबदी अगस्त की टांग तरगा मंगा फाउबदा असेंबली दा इन लाइन परमिट सिस्टम की बिल पास तौबा बिल असिदा JCLPS की पॉइंट मंगा मग याहनबा रॉबिनहुड हाटपदा चेनब पुलिस पर्सनल सिंह एक्शन लौकटबा हाइना थमखिबा वाफम सिंह असि गवर्नमेंट न थबक ओइन पाइखटकनी हाइना थाजबा पिरकपदगी JCLPS न वारी साननबा फिरेब असि लौखिबनी हाइरी हयेंग गवर्नमेंट का उनगदोरिबा सिदा मियोय तरगा मरीना साबा JCLPS की कन्वेनर इन चार्ज न लुचिंगबा मिहुत सिंह उनगनी हाइरी ngasi asi women gi side gi ekhoida hayeng nungtin pung ahumda saka ga wari sana jaba gi porama leire aduna khoi saka ga wari sana gi prep to khoi leire hayeng wari sana ba sida saka ma kai da khona 5 point si yagodam ne haba gi poto yam kona thamgoni sengdo bil sida khoi point manga si yagodam ne haba gi machak tu gi matang da nainaba amadi makhoi ne sem bil do madu matang da ekhoida madu pira kan da nainamina bi tanjam kho hayeng khoi logani robin hoki matang da khoi khanagani जेंदा लेरिबा खोलेबा मयाम खोगी फाजलिबा सिंसे सि मतंग जो खोई खनगनि मोगा खोई उनरगा खनबुर मतुंदा खुदक हेक थोरपगा खोई मियामदा लेरिबो हमनि सिनि अखोई हमनि सि थनमे दुगा गवर्नमेंट साइडना सि हाइरेबा सिंसे खोई मियामदा मने मियामदा खोई मतम जाना हेक थोरपगा खोई मियामदा खनगनि दुना All India Student Federation Manipur State Council की खुसम नदुना ngasi Brighter Star Public School लोइतांग खुनौ की महिरोई सिंगना गवर्नमेंट ना पाइखलिबा ILPS की थबक थवोंग सिंगदा पेंदबा फोंदोक्तुना धरना फंख्रे इहवसिबु मणिपुर गवर्नमेंट ना नमथबा यारोय JCLPS ना चंगसिनबा खोंजंग खुदिंगमक्ता सरुक यागनी हाइना स्कूल असिगी अथॉरिटी ना फोंदोरखरे World Indigenous Day ga mari lainana amadi inner line permit system gi khongjangbu sawgatloduna ngasi masing yamlaba miyamna khongchat ama satkhre ngasi chatkiba khongchat adu haingang mayai laikai dagi hauraga ahalup kairang fawraba matung lairing imbam laikai fawba chatki khongchat adubu haingang police station gi team amana ngak senduna chatki Inner line permit system chana hanaba Manipur miyam gi akanba ihau thawaidaba mahairoi nupi angang singbu Minungsi leitana phuba sapam Robin Hood ki thawai yaudraba hakchangbu tha ama hena miren sangda langthoktuna thamba leibaki khandraba chief minister Okram Ibobi gi lenga ki mayokta lakliba tang taraga mathoi lebak pun mit ki ayuk pung manga dagi nungthil gi pung taruk fawba nambol thinglagani masida mafam asigi miyoi singna sawat pinaba chakhot khongthang nupi lup nambol na pauzelakli ngasi joint committee kangabam laikai na JCLPS ki khongjangbu sawgatladuna wakat mi famfang kre laikhidraba tha ama faraba Mahiroi lamjing maira sapam Robin Hood ki mathong mangam pangthoknaba hotnabiyu haiba wafam laikai sigi nupi singna ngasigi wakat mifam adu phangkhibani
Manipur ki cyclist group pedal attack na sinduna Manipur da inner line permit system chana halu haiduna wakat mifam chathakre wakat wangkhai koijam laikai da chathakiba wakat mifam aduda pedal attack ki members singna saruk yaki nakal amromda wangkhai maihobam laikai da su laikai sigi akoibada leiba nupi singna wakat mifam pangki Kongman Mangjil ki Oriental Club na sinduna Kongman Mangjil ki akoibada leiba mahiroi singna Kongman Mangjil da wakat mifam pangki pisum thongkhong da leiba pisum kaitel potfam phambi singna sinduna pisum kaitel da wakat mifam pangki wakat mifam adugi matung inna thoraktuna human chain semduna khongjang sangsinki Stern Student Club Nongmaibung amadi Nongmaibung Women's Development Maira Paibi Association na sinduna Manipur da inner line permit system chana halu haiduna miyam gi oiba santi wakat khongchat ama chatkre Nongmaibung bazar dagi hauduna chatkhiba miyam gi wakat khongchat adu inner line permit system gi khongjang da thawaina pontha oikraba laikhidraba sapam robit hotna tamlamba Ananda Singh Higher Secondary School New Chekon forward chatki wakat khongchat adu gi saruk am oina miyam na pen da ba kholau kya su lauki tungda Ananda Singh Higher Secondary Academy gi gate mamang da minute ani tumina laiduna laikhidraba Robin Hood ki mafam da ikai khumna utki OLA Club Wangkhai Kongbana sinduna club asigi sanglen da Wangkhai Kongba maikai gi miyoi singna wakat mifam phangkre JCLPS na changsilakliba khongjang asibu mapung fana sawal aduna ngasigi wakat mifam adu Wangkhai tokpam laikai Wangkhai thangjam laikai Kongba kaithel Kongba nongthongbam laikai Kongba khetri laikai Kongba laisram laikai Kongba nandebam laikai amadi Kongba uchekon gi maira paibi amadi KYO sinduna chathakibani Coordinating Body of Inner Line Permit System Kurai na sinduna ngasi Imphal Ukrul Lambi gi mafam kaya da Inner Line Permit System ga mari lainana paktakna na wakat mifam chathakre human chain semkre committee sina sinduna Kurai chaithabi leirak machin Kurai thoidingjam laikai na nupi singtak gi oiba wakat mifam phamki Kurai lining thau awangba laibung mamangda Kurai konsam laikai amadi Kurai thangjam laikai gi miyoi singna punna wakat mifam chathaki tungda miyamna Imphal Ukrul Lambi gi mafam kaya da human chain semki amadi penda ba kholau kya sulauki Sagolban Jiri parking ki dukan phambi Imai Bel Singh na Sagolban Machinda Manipur inner line permit system chana halu haiduna wakat mifam phamki inner line permit ki ihaw asibu sagoladuna uripok ward number marigi senior citizens of 7 local laikai gi ahad laman Singh na sinduna nangwapa lai sing chaibi mamang dasu wakat mifam phamki ngasi hawbam marak ngangom laikai da wakat mifam chathakre laikai tu gi hawbam marak social union club amasung hawbam marak maira paibi lupna sinduna club asigi mamang da inner line permit system demand da wakat mifam adu chathakibani hawbam marak kangjam laikai da su inner line permit system chana halu haiduna wakat mifam phamki changsiliba miyam gi ihaw asibu sagoladuna kwakaithel moirangpure laikai gi nupi kayana saruk yaduna ngana pi thong da wakat mifam chathaki Central Government and Ancient IMG Naga Tabal Lamsing Amato ina Punsinaba demand adu Piba Ngamloi Haina Union Home Minister Rajnath Singh na Nagaland gi Chief Minister da Fongdokre Haina Pau gi Likhunaman Hairi adubu Autonomous District Council na Chingba local body sing dadi ahenba power pigani Haina Fongdorokli Amoromda Naga Peace Accord soi tongnadringai da Central Government na awang nongpoki state sing da Kangalakhi Haina Nagaland gi Chief Minister TR Jiliang na Fongdokre ngarang TR Jiliang ga Prime Minister Narendra Modi ga unakre Peace Accord asida yauriba wafam sing adu Karino haiba cherol oina thoktriba maramna Nagaland ga yumron nariba state singna ngamkhai gi matangda pakhatningai oide haina phongdokhi mahak masamaksu accord asida kari yaubagi haiba khangdri hairi hiram asigi matangda Naga Peace Talk ki intercollegiate RN Ravi ga lakliba August ki tang taraga turukta unaragani Nagaland ki Chief Minister TR Jiliang na Prime Minister Narendra Modi na Naga Accord sign tangnukiba asi maram aninani haina Fongdokre Hindustan Times pau cheda Fongdokpada mahak na Ancient IM ki Chairman Isaac CC Shu ki hakchang ki fibam soksilakwa amadi Naga Legislature singi hotna jamana framework ki yana che ama sahi tawbada khumang chawsin kibani hairi Nakalamromda thasigi tang ahumda Indo-Naga Peace Accord ki yana che sign tongnadringai mamangda Nagaland ga yumthangnana leiba state singa tanaramkhi haiba Nagaland gi Chief Minister TR Jiliang gi warol
Mapuna Chananaba Pangang the Ngangbani Haina Manipur Deputy Chief Minister Gai Khangam na Phongdokre. Manipur Pradesh Congress Committee na Sindhu Ngasi Pangthokiba Bharat Thadu Andolangi Humputraga Humdoirak Suba Kumon Thoram Pangthoklaba Matung Paumi Singa Unaba Amada Mahang Haikibada Indonaga Anigi Marakta Yana Che Ama sign Taunakiba Adu Yumlonaba Laibak Singi Ngamkai Kaiheloi Haina Prime Minister Amana Haikiba Wafam Adu Aikoina Tazafam Toi. Bharat asigi Prime Minister Uiba level da sagaloi haibase koi thajapam thoi ne law Prime Minister level da madu oidaba haiba tarabadi kari du paile adubu madu makti thoidra ne khalle thajai hadana akoi tuminna leibadi yadabani na madu thabak oina pot oina uri faudi akoi siksinna mikupna humsingna leifam thoi TR Jileng Sahib Honorable Chief Minister Nagaland na hairibadu Northern States singi kanagi Chief Minister sing tanai na haibado mapu san ba manai do oinana ba ngang ma kasumali the highest authority na tanadri tanarakini detail changla kan tanani haiba atadi tanadri haibanatra India government amadi Nagalal hoba ancient IM anigi marakta yana chema sign taunakibagi matangda miyamna bhap saduna mipai nariba asi mipai biganu Narendra Modi na luchingba center government na ancient IM ga taunakiba peace accord aduda Manipur gi ngamkhai kaibagi wafam laite haina BJP Manipur Pradesh ki spokesperson Salam Ibohalna phongdokre ngasi nungthil BJP Manipur Pradesh ki netai pa chuthekta leiba office da paumi singa unaba amada mahakna haikibada issue asigi matangda tongan ba political party gi luchingba kharana pangangda ngangliba asigi mahota political party khaidana Manipur imaleba ki khallaga issue asigi matangda thabak tawminasi haina phongdokhi Party ki president government of India ki responsible either from the prime minister or from the home minister mari lainaba mayam si gi pau lokthok loksin tawduna aikoi kanna khonaraga Manipur ki territory integrity si kaidana bo khonabagi hajik Delhi da kem tawgi lairi peace accord se khoina welcome tawi ado but that should be confined within the territory of Nagaland the legadong in haibani BJP ki stand border cross tawakanda Manipur yaukselakpa culture gi maming do worsu adagi autonomy gi maming do worgasu swaina khoi somda changpasimati masi aikoi yaning di aikoi raingdi tongnargasu leiriba issue se pukchen chengna okhan manana bhab tanana aikoi thengnaminasi Thasigi tang ahumda Indonaga anigi marakta yana chema sign taunakiba adubudi saugli adubu Manipur gi boundary sokpa wafam yauram labdi party dagi natana MLA gi famdagi fawba fam thadokani haiba wafam Lok Jana Shakti Party gi National General Secretary si Orba Langthabal Assembly Constituency gi MLA Karam Syamna phongdokre Party sing asina Manipur praja gi interest ta tungi mirol gi damakta akoi punna adi sangjan minaraga center gi leaders sing asi punna convince tawminabagi tangai phadaba laire oi naga gi lam chaukhatnaba honabada kaisu akoi gi side gi encourage tawi Manipur praja gi interest ta sopo wafam Manipur gi integrity da state ki boundary da sokada wafam kaya di yahun bidanaba party ki side gi su sabsaba phire ama lawbiu haibo wafam se ai gi side gi Rambilas Paswan gi mafam da tamjabani Manipur gi praja gi interest ta chokpa thabak torpa taragadi party da natragana even MLA fawbada oidabagi phire fawbada mongona khangalamba lai Matang sois the break malawsuge Manipur amadi malengi tongan ba ipau single loina khoi break te yam thunanzer ke impact news pa media ta don le break ki matung da mayam omuka na taram nokcher hewjek bulletin asigi makata pau sing mayam da phizari July 9 gi thogdokta laikhidraba machabu pukchel chauna hospital fawba pukhat piramba miyoi singda ikai khumna ba amadi tawbimal khangba uchage haina laikhidraba sapam Robin Hood ki mama mapana appeal tawrakli adubo hojik fawba karamba miyoi singna soklaba sapam Robin Hood pu hospital fawba pukhatlambano haiba khangdana lairi laikhidraba sapam Robin Hood ki mapabung sapam Ramesh na hai machanupa bu hospital tamna pukhatpiramba miyoi adu gi tawbimal amukta uchage mahaki sanglenda amuktang lengbira o haina appeal tawrakli July gi tarik 9 da khoi ga Anand Singh Higher Secondary gi thogdok amada laikhidraba aigi ichanupa Robin Hood pu thawai hakchang yauna thogdok tu da pukat piramba saksu khangja hogdraba ichina angta khuramjaningi aigi yumda angta yaragadi angta lengbira o haidana aina paujenjari waru bibeyade
Chingkhu Apunba Nupi Loop, Moirang Thamnapokpi Village, Apunba Loop, Lions Club, Imphal City Member, Manipur Tukak War Association, Senior Citizens Welfare Forum, Manipur Thaubal Integrated Rural Development Organization, Wangbal, Puri Puraba, Nupi Loop, Kongpal Khaidem Laikai, Lamdaibung Maira Paibi Loop, Lamdaibung Social Welfare Club, Kakwa Laimakong, Chairman Nupi Loop, Amadi Youth Club Social Young Club Amadi Maira Paibi Kakwa Laiprakpam Laikai Nupi Loop Kanglai Chanura Chakwa Thorang Loop Kairau Bitra Irungbam Maibam Maira Paibi Loop Irengbam Village Welfare Club Amadi Maira Paibi Moirang Khom Sawgaizam Leirak Youth Union Club Pura Makhong Nambul Mapal Nupi Shamas Welfare Association Brahmapur Social Club Amadi Maira Paibi Bamo Laikai New Testament Restoration Club Imphal Khurai Angom Laikai Iril Mapal All Manipur Nupi Marup Haikruzam Branch Ningombam Thong Youth Voluntary Organization Ningom Thong Apunba Maira Paibi Association Langthabal Kunja Awang Laikai Maira Paibi Welfare Association Nachingba Tongan Club Amadi Organization Kayagi Mioi Sing Nangasi Laikhidraba Sapam Robin Hood ki imung da chatuna imung manungi awabda saruk yaki bagaloina na angamba selgi mating su pangkrai Kurai Lairengbam Laikai da Laiba Sapam Robin Hood ki yumda Khuyathong da Laiba MS Valentina Steel gi proprietor Thokchom Sunil Amadi yungi Mioi Sing na su selgi oiba mating pangki Sagoblan Terada Laiba Kanglai Park Youth Society na su Laikhidraba Mahiroi Robin Hood ki imung manung da selgi mating pangkrai Nakalamrom da Manipur da atuba matam da ina-line permit system chana hanaba amusung tangdu leita da na lainaba kanglagi senglaba laifam lenda thongni kre ngasi ayupung tara makai taba matam da JCLPS Women's Wing amusung Student Wing gi members sing na lamdam asida atuba matam da ina-line permit system chana hanaba haiduna thongni kibani members sing aduna kangla da leiriba ibudau pakhangba sanglen kangla utra tairel makhong amusung men surungda hailai katuna thongni ki Ina-line permit system ki khongjang da thawai na ponta oikraba Sapam Robin Hood ta kathokpa lamjing maira haina mingthonba video album ama ngasi phongkre soibam laikai kangla pungda leiba Bhaigabati Primary School da achamba thoram amaga loinana video album asi phongkhibani Sapam Robin Hood laikhidaba tha faba numitta konungi thangapat mapalgi miyam nasu thangapat mapalgi akoibada maira thanduna Robin Hood ki mafamda ikai khumnaba utkhi Sapam Robin Hood na laikhidaba ngarang tha ama mapung farakpagi ningsing duna Kaishamthong Thangjam Leiraki Club amadi Maira Paibi Singna Maira Katun ikai khumnaba utkre Maira Katpagi thoram aduda laikhidraba Robin Hood ki apokpasu saruk yaki Public Distribution System ki matang da Kendra Kayadagi wathok lakli Konthaujam Kendra da tha sigi cheng yen khiba laite haina Konthaujam Kendra Youth Congress Committee na phongdorakli ngasi Manipur Press Club ta Unaba amada Youth Congress asigi mihut amana phongdorakpada me tha faubagi kendra sida cheng yen khiba laite yendriba cheng sing adu utilization certificate pi bani hainai hanglakli TDPS scheme asi khoi assembly kendra atopa khoi Imphal West ki atopa jingdadi khoi hojik June faubagi pi khre ngahan khoi gi El Suranjoina sengdok padusu me gi tang 35 kuni thoibok pi hai pi ri badu April gira मधु सेंगतोपियो जून की लौग्रे जून की लौगी बगी डिस्पेस खोगी कॉपी खोई व्हाइट पेपर खोई सिदा मैम थंजरी अतोप अतोप मैम कोथो कोसिन तौबे गांगनबे मुहूर्ता मतम चाना फंगनबियो ट्रांसफर कॉन्ट्रैक्टरना डिपोजिट चांगनाने तौदबगी फंगदबनी हाइबो वाफमदा थादोकपिरो डिपोजिट तौहनबियो तौबो ngamद्रगदी अदोम तौबो ngamदब एजेंटिंग दो लौथोकपिरो प्रजागे अवाबाजे कोहनबियो हाना कोनोम केंद्र यूथ कांग्रेस की माइकेदिगी मैम अपील तौजरी Nakalamorom dasu Manipur High Court na interim order thoktuna PDS ki agent amadi dealer sing hongba laite hairaga karigidamak CAF and PD department na kendra sida cheng yelibano haina hanagi thongju kendra gi MLA TSB Shorjit na phongdorokle ngasi ex MLA sigi mayumda paumi singa unaba amada TSB Shorjit na makha taraduna hai MLA toklabadi agent sing su tokani haiba laite haina phongdorokhi Honorable High Court na hariba posi accept tawbiri harkanda ahamba oina khagi interim order ama pikhrabani haribe interim order is da aina court ki maramda yamna khangudragasu aina khangba khara makhai dil leiriba posi akoigi makhoida akoigi hojik agent ka ibase ka ibo order sing je suspension laigani akoi suspend tawre aduga
हाइरिबा अखोगी लेरिबा एजेंट सिंगसे सैदा मरकी ओनदी एजेंट तोप यारोय हाइबसी क्लियरली कोर्ट की ऑर्डर से पल्लेबा सी मरक सैदा अखोई थुंजु केंद्र की ओइबा चाकथुंजिगी मरी लेनबा पैसा नुंसा दरकार लेबसु लोइनमक अखोगी मागी अकाउंट नंबर अमा पीबद डीएसओ गिदा थमग्रबा अदुगा करी मरमगी अखोइदा सेंग पीबीदबनो हाइबसी अखोई स्टेट गवर्नमेंट दा हंजनिंगी मरोइना इशिंग इचाउना सोखलबा थौबाल डिस्ट्रिक्ट की वांगजिंग दंगसी हॉस्पिटल कयाना लेमना हिदाक लांथक येंथोखरे अमदी लेमना सुलायेंखरे वांगजिंग होदाम बदलैबा पायोनियर क्लब न सिंधुना पांगथोखिबा फ्री मेडिकल कैंप अदु एडवांस हॉस्पिटल रेमेडी हॉस्पिटल हेल्थ डे केयर डायग्नोस्टिक सेंटर की डॉक्टर तरगनिथोय अमदी पैरामेडिकल स्टाफ कुन्ना मियोय चतुर की मथक्ता लायेंबगा लोइना हिदाक लांथकसु लेमना येंथोखि थौबाल डिस्ट्रिक्ट की इसिंग इचाउना सोखलबा मफम सिंगदा लनलेमा फाइनेंशियल इंस्टीट्यूट सिंगजमैना चाना थकनबा पोलम कया लेमना येंथोखरे हाइरी इफालिस की मनुंग चना लेबा नहारुप लेमा चिंग मखोंगदा सारिबा थोंग असिगी मखोंगदा चल्लिबा वॉल क्वालिटी कंट्रोल तौदबा मरमना किंथखरे हाइरी वाखताब लंबी असिदा चथोक चसिन तौरिबा मियोय सिंगना इंपैक्ट न्यूज दा फोंदोरपगी मतुंग इना चतुना येंगसिलुबदा थोंग असिगी अमांग ममांग थंगबा सरुक की लैराइदा चल्लिबा वाल अदु किंथरंबा थेंगनरखिबनी मणिपुर हौजे हौजे मॉब जस्टिस की चटनबी असी हेंगतुना अदुमक लैरी असिगुंबा अचुम अरान बिचार तौद्रिंगै वारक वातेंबगी थौदोक अमा हौखिबा इराई नुमितकी नुमिदांग वाइरम पुंग 6 मखाइरोम ताबा मतमदा थौबाल लैसांग थेम बाजारदा अमुक थोखरे ngasi hatam minuthongda leiba public hospital da pangthokiba paumi unaba amada manipur muslim welfare organization gi fundrei mayum abdullah pathana phongdokibada karigumba thodok ama thoklaba da achum aran gi matung ina bichar tawbiba amadi achum aran khangdringai da mob justice hana tawbidanaba appeal tawraki Hozik Sanabgi Pauda Kunmanga Suba All Manipur Shooting Competition Ngasidagi Kumalampak Shooting Range the Hokre Competition Asida Shooter Marfutaraga Mapanna Saruk Yakre Makal Makakayagi Shooting Events Singda Atoy Hen Tanagadori Manipur Rifles Association ki Vice President M Ranchandra National Rifles Association of India ki Secretary N Indrajit Amadi Social Worker KH Dwijendra Amasung Association Asigi Masak Naiba Miyoy Kayana Ngasigi Competition Asigi Hogdokpagi Thoramda Saruk Yaki United Sports Association USA Khuraina Club asidagi haukiba International Football Sanaroi Laihaurungbam Dhanachandrabu Pukning Thogatkhre Masagi Chahi Kunipan Suraba Khurai Puthiba Laikaidagi El Muhindro gi machanupa asi Saigi football coach TS Ibotombi gi lamjing makada Englishing aniga supna mangadagi USA Khurai gi Sanaroi oina haurokibani Chahi asigi October dagi haugadariba ISL da Chennaiyan FC team da saruk yabaga loinana Bangalore da pangthokadaba World Cup qualifying India team da yauduna Iran ga akanba mawngda lamba tongnagadawri Manipur Chess Association Sindhuna Chathariba Ahanba Manipur Open Chess Tournament ki Tara Suba bout round ngasi sanaba hokre ngasi Tara Suba round loikibaga loinana RK Apollo Sana Amadi White Dhanabirna point mapal fangnaduna mangzil thari Swiss League System the round Taramathoi Sanagadaba tournament asida E Shasikanta Amadi S Bikramjitna point Nepal fangduna matung innari Dharmalaya Social Welfare Center Community Hall Nahabam da Chatharakliba tournament asi thasigi tang Taramathoi Super round hayeng sanabaga loinana loisinbagi thoramso hayeng pangthoklagani Arabida Bulletin is headlines some hona mayam the thamsake. JCLPS ki mihut singa government ka hayeng wari sanaragani. Nagataba lampungna mapunsilu haiba wafam center na yabang amloi phongdok rehen a pau gili kuna mana hairi.
Naga Peace Accord ki matangda Nagaland ki Chief Minister na haiba wafam aranbani haina gaikangam na phongdokre. Amasung Robin Hood ki aroiba miku fawba mateng panglambasing imong manung na sakhangba pami.